ꯑꯐꯕ ꯒ꯭ꯌꯥꯟ ꯇꯥꯕ ꯃꯤ ꯑꯃꯇꯅꯁꯨ ꯁꯨꯃꯥꯏꯅ ꯃꯤꯉꯣꯟꯗ ꯋꯥꯍꯩ ꯐꯖꯗꯕ ꯉꯥꯡꯉꯣꯏꯀꯣ ꯑꯍꯜ ꯂꯃꯟꯅ ꯇꯥꯛꯄꯤ ꯇꯝꯕꯤꯔꯛꯄ ꯋꯥꯔꯛ ꯋꯥꯇꯦꯝꯃꯛꯄ ꯏꯃꯨꯡ ꯃꯅꯨꯡ ꯃꯥꯒꯤ ꯐꯦꯃꯤꯂꯤꯗꯣ ꯌꯥꯝ ꯐꯖꯅ ꯂꯩꯕ ꯏꯃꯨꯡꯗꯤꯅꯦ ꯅꯣꯏꯒꯨꯝꯕ ꯑꯣꯏꯔꯣꯏ ꯀꯣ ꯌꯥꯝ ꯑꯩꯈꯣꯏ ꯍꯩꯗꯁꯨ ꯍꯩ ꯌꯥꯝ ꯄꯥꯜꯂꯒꯗꯤ ꯃꯔꯨ ꯂꯨꯏꯗꯅ ꯑꯗꯨ ꯅꯣꯏꯁꯤꯅ ꯍꯩꯗ ꯑꯩꯈꯣꯏꯒꯤ ꯄꯥꯜꯂꯒꯁꯨ ꯆꯞ ꯆꯞ ꯌꯨꯡꯉꯒ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯑꯩꯈꯣꯏ ꯃꯔꯨ ꯂꯨꯛꯇꯕꯤ ꯑꯃ ꯂꯩꯗꯥꯏꯅꯦ ꯑꯗꯨꯒꯨꯝꯕ ꯑꯣꯏꯗꯣꯏꯅꯦꯕ ꯅꯣꯏꯁꯦ ꯊꯕꯛ ꯁꯨꯅꯤꯡꯗꯕ ꯅꯨꯄꯥ ꯅꯨꯄꯤꯁꯤꯡꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯕ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕ ꯍꯥꯏꯔꯒꯗꯤ ꯃꯤꯋꯥ ꯉꯥꯡꯕ ꯃꯤꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯊꯨꯒꯥꯏꯕ ꯃꯤꯕꯨ ꯆꯨꯞꯇ ꯌꯦꯡꯕ ꯃꯥꯅ ꯀꯗꯥꯏ ꯆꯠꯂꯤ ꯃꯥꯅ ꯀꯔꯤ ꯇꯧꯏ ꯃꯥꯅ ꯀꯔꯤ ꯇꯧꯏ ꯀꯔꯤ ꯉꯥꯡꯏ ꯀꯔꯤ ꯁꯦꯠꯂꯤ ꯀꯔꯤ ꯆꯥꯔꯤ ꯍꯥꯏꯕꯁꯦ ꯊꯕꯛ ꯁꯨꯅꯤꯡꯗꯕ ꯅꯨꯄꯥ ꯅꯨꯄꯤ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤꯅ ꯈꯤꯠ ꯌꯦꯡꯁꯤꯟꯕ ꯃꯁꯥꯒꯤꯗꯤ ꯍꯣꯠꯇꯣꯡ ꯍꯣꯔꯒ ꯂꯩꯕ ꯃꯈꯣꯏꯁꯦ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗꯤ ꯈꯪꯗꯕ ꯃꯤꯒꯤ ꯋꯥꯗ ꯉꯥꯡꯉꯒ ꯄꯨꯛ ꯊꯟꯕ ꯃꯤꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯊꯨꯒꯥꯏꯔꯒ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯖꯕ ꯀꯌꯥ ꯄꯣꯛ ꯂꯩꯔꯤꯕꯅꯤ ꯍꯜꯂꯣ ꯃꯌꯥꯝ ꯃꯌꯥꯝꯗ ꯋꯥꯍꯩ ꯈꯔ ꯊꯝꯖꯔꯛꯀꯦ ꯑꯗꯣ ꯑꯩꯅ ꯊꯝꯃꯛꯀꯗꯧꯔꯤꯕ ꯋꯥꯍꯩꯁꯤ ꯃꯌꯥꯝ ꯑꯩꯒꯤ ꯐꯣꯂꯣꯋꯔ ꯀꯣ ꯑꯗꯨꯒ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯐ꯭ꯔꯦꯟꯁꯤꯡ ꯃꯔꯨꯞꯁꯤꯡ ꯂꯩꯗꯅꯀꯣ ꯅꯣꯏꯗꯗꯤ ꯑꯝꯇ ꯅꯠꯇꯦꯀꯣ ꯄꯣꯁ ꯊꯥꯒꯠꯄ ꯃꯇꯝꯗꯅꯦ ꯑꯩꯅ ꯍꯥꯏꯖꯕꯗꯣ ꯆꯍꯤ ꯑꯃꯒ ꯃꯈꯥꯏꯁꯦ ꯑꯩ ꯄꯣꯁ ꯊꯥꯒꯠꯂꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯗꯤ ꯑꯩꯗꯤ ꯕꯦꯠ ꯀꯃꯦꯟ ꯑꯃꯐꯥꯎ ꯑꯩ ꯀꯌꯥ ꯀꯩꯗꯧꯗꯦꯅ ꯑꯩꯅ ꯍꯥꯏꯗꯣꯏꯅꯦꯕꯀꯣ ꯃꯌꯥꯝ ꯑꯗꯣ ꯍꯟꯗꯛꯇꯤ ꯃꯣꯏ ꯑꯅꯤ ꯑꯍꯨꯝ ꯌꯥꯝ ꯀꯟꯅ ꯇꯧꯈꯠꯂꯛꯑꯦꯕ ꯑꯗꯣ ꯃꯣꯏ ꯑꯅꯤ ꯑꯍꯨꯝꯁꯦ ꯇꯧꯒꯦꯅ ꯇꯧꯕꯁꯨ ꯃꯥꯜꯂꯦꯕꯀꯣ ꯑꯗꯣ ꯑꯩꯅ ꯃꯣꯏꯗ ꯍꯥꯏꯖꯅꯤꯡꯉꯤꯁꯦ ꯀꯃꯦꯟ ꯏꯕ ꯃꯇꯝꯗ ꯋꯥ ꯉꯥꯡꯕ ꯃꯇꯝꯗ ꯀꯣ ꯋꯥꯈꯜꯁꯦ ꯁꯤ ꯀꯣꯛꯁꯦ ꯃꯨꯟꯅ ꯈꯜꯂꯒꯀꯣ ꯊꯥꯒꯠꯂꯛꯏꯕ ꯄꯣꯁꯇꯣ ꯑꯗꯣ ꯋꯥ ꯉꯥꯡꯕꯒꯤ ꯑꯣꯏꯔꯣ ꯑꯗꯒꯤ ꯀꯔꯤꯒꯤ ꯑꯣꯏꯔꯣ ꯀꯔꯤ ꯍꯥꯏꯕ ꯌꯥꯏ ꯀꯔꯤ ꯍꯥꯏꯕ ꯌꯥꯗꯦ ꯍꯥꯏꯕꯗꯣ ꯊꯥꯒꯠꯂꯛꯏꯕ ꯄꯣꯁꯇꯨꯗ ꯑꯣꯏꯅ ꯅꯩꯅꯧꯕꯀꯣ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯀꯃꯦꯟꯗꯣ ꯏꯌꯣꯕ ꯑꯗꯨꯗꯤ ꯅꯠꯇꯕꯤꯗꯅꯦ ꯉꯁꯥꯏꯒꯤ ꯆꯍꯤ ꯀꯌꯥ ꯁꯨꯔꯦ ꯑꯍꯜꯂꯣ ꯑꯉꯥꯡꯂꯣ ꯅꯣꯏ ꯑꯗꯨ ꯍꯪꯕꯩ ꯀꯩ ꯅꯊꯧ ꯇꯥꯒꯦ ꯅꯣꯏꯅ ꯑꯗꯨ ꯍꯪꯕꯩ ꯀꯩ ꯅꯊꯧ ꯇꯥꯒꯦꯕ ꯑꯉꯥꯡ ꯑꯣꯏꯅ ꯎꯒꯦ ꯑꯍꯜ ꯑꯣꯏꯅ ꯎꯒꯦ ꯑꯩꯈꯣꯏ ꯐꯦꯁꯕꯨꯛꯇ ꯊꯕꯛ ꯁꯨꯔꯤꯌꯦ ꯄꯛꯀꯦ ꯄꯛꯎ ꯄꯛꯑꯣꯏꯗꯣꯀꯣ ꯅꯣꯏꯅ ꯑꯗꯨ ꯍꯪꯕꯤꯕꯩ ꯀꯩ ꯅꯊꯧ ꯇꯥꯒꯦꯕ ꯁꯤꯅꯤꯗ ꯑꯩꯅ ꯅꯣꯏꯗ ꯍꯥꯏꯅꯤꯡꯉꯤꯁꯦ ꯋꯥ ꯉꯥꯡꯕ ꯍꯥꯏꯕꯁꯦ ꯌꯥꯝ ꯂꯨꯕꯅꯦ ꯋꯥꯍꯩ ꯑꯃꯅꯅꯦ ꯃꯤꯒꯤ ꯊꯋꯥꯏ ꯀꯜꯂꯤꯅꯤ ꯋꯥꯍꯩ ꯑꯃꯅ ꯃꯤ ꯍꯥꯠꯂꯦ ꯀꯣ ꯑꯗꯨꯒ ꯅꯣꯏꯅꯅꯦ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯐꯅ ꯍꯩꯔꯁꯨ ꯅꯣꯏꯒꯤ ꯋꯥꯉꯥꯡ ꯅꯣꯏꯒꯤ ꯋꯥꯍꯩ ꯅꯣꯏꯒꯤ ꯋꯥꯇꯥ ꯀꯣ ꯋꯥꯉꯥꯡ ꯋꯥꯇꯥꯗꯣ ꯑꯗꯨꯗꯨꯅꯅꯦ ꯂꯥꯏꯔꯤꯛ ꯍꯩꯔꯒ ꯂꯥꯏꯁꯨ ꯈꯪꯗꯕꯅꯦ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯂꯧꯋꯦꯕꯀꯣ ꯑꯗꯨꯒ ꯊꯕꯛ ꯐꯅ ꯆꯥꯎꯔꯁꯨ ꯄꯩꯁꯥ ꯐꯅ パイꯔꯁꯨ ꯑꯣꯐꯤꯁꯥꯔ ꯑꯣꯏꯒꯦꯔꯥ ꯏꯟꯖꯤꯅꯤꯌꯥꯔ ꯑꯣꯏꯒꯦꯔꯥ ꯗꯣꯛꯇꯔ ꯑꯣꯏꯒꯦꯔꯥ ꯃꯤꯑꯣꯏꯕꯁꯦ ꯅꯪꯅ ꯉꯥꯡꯉꯛꯏꯕ ꯋꯥꯉꯥꯡ ꯅꯪꯅ ꯉꯥꯡꯊꯣꯛꯏꯕ ꯋꯥꯍꯩ ꯀꯣ ꯁꯤꯗꯩꯗ ꯅꯪ ꯃꯤꯒꯤ ꯃꯒꯨꯟ ꯂꯦꯞꯀꯅꯦꯕ ꯈꯪꯕ꯭ꯔꯥ ꯑꯗꯨꯒ ꯋꯥꯍꯩ ꯋꯥꯇꯥ ꯑꯊꯤꯕ ꯉꯥꯡꯅꯁꯤꯒ ꯍꯥꯏꯔꯗꯤꯀꯣ ꯅꯣꯏꯅꯒ ꯍꯦꯟꯒꯗꯕ ꯅꯠꯇꯦ ꯑꯩꯈꯣꯏꯅꯒ ꯉꯥꯡꯊꯔꯛꯑꯗꯤꯅꯦ ꯑꯩꯈꯣꯏꯅ ꯉꯥꯡꯕ ꯃꯤꯁꯦ ꯑꯩꯈꯣꯏꯅ ꯋꯥ ꯉꯥꯡꯈꯤꯕ ꯃꯤꯁꯦ ꯀꯞꯇꯅꯤꯡꯉꯥꯏ ꯋꯥ ꯂꯩꯄꯣꯠꯇꯦ ꯑꯗꯨ ꯀꯩꯗꯧꯗꯣꯔꯤ ꯍꯧꯖꯤꯛ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯊꯣꯛꯑꯒ ꯋꯥꯍꯩ ꯑꯊꯤꯕ ꯋꯥ ꯉꯥꯡꯅꯔꯒ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯕꯒꯤ ꯀꯥꯟꯅꯕꯁꯦ ꯀꯔꯤꯅꯣ ꯑꯗꯨꯅ ꯑꯩꯈꯣꯏꯗꯤ ꯐꯦꯁꯕꯨꯛꯁꯦ ꯍꯥꯡꯇꯣꯔꯛꯄ ꯃꯇꯝꯗꯀꯣ ꯑꯩꯈꯣꯏ ꯍꯥꯟꯅ ꯊꯣꯛꯂꯛꯀꯅꯦꯕ ꯀꯩꯒꯤꯅꯣ ꯍꯥꯏꯀꯥꯟꯗ ꯑꯩꯈꯣꯏ ꯐꯦꯁꯕꯨꯛꯇ ꯊꯕꯛ ꯁꯨꯔꯤꯅꯦꯕ ꯑꯗꯨꯅ ꯅꯣꯏꯁꯤꯅ ꯑꯃꯨꯛ ꯀꯔꯤꯅꯣ ꯍꯥꯏꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯤꯅ ꯊꯕꯛ ꯁꯨꯕ ꯑꯗꯨꯝ ꯆꯠꯈꯤꯕꯀꯣ ꯑꯗꯨꯒ ꯅꯣꯏꯅ ꯁꯣꯔꯣꯛ ꯂꯝꯖꯥꯎꯗ ꯐꯝꯃꯒ ꯋꯥꯊꯤ ꯋꯥꯔꯦꯝ ꯉꯥꯡꯉꯒꯀꯣ ꯑꯩꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟꯅ ꯄꯣꯛꯂꯛꯄꯗꯁꯨ ꯑꯩꯈꯣꯏꯒꯤ ꯀꯣꯛꯀꯤ ꯁꯤꯡꯂꯤꯁꯦ ꯋꯥꯠꯄ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯍꯦꯟꯕ꯭ꯔꯥ ꯑꯃꯃꯝꯗꯤ ꯇꯧꯕ ꯃꯥꯜꯂꯦꯕ ꯀꯔꯤꯅ ꯅꯣꯏꯒꯤ ꯋꯥꯈꯜꯗ ꯃꯤꯁꯦ ꯐꯖꯅ ꯎꯕ ꯉꯝꯗꯕ ꯑꯗꯒꯤ ꯃꯤꯅ ꯉꯥꯡꯕ ꯁꯛꯄ ꯃꯨꯟꯅ ꯇꯥꯕ ꯍꯩꯇꯕ ꯋꯥꯍꯩ ꯑꯊꯤꯕꯗꯨꯗ ꯉꯥꯡꯕ ꯍꯩꯕꯗꯣ ꯑꯗꯣ ꯅꯣꯏ ꯅꯀꯣꯛ ꯁꯤꯡꯂꯤꯁꯦ ꯍꯦꯟꯕ ꯋꯥꯠꯄ ꯑꯃ ꯇꯧꯕꯒꯤꯅꯦꯕꯀꯣ ꯃꯌꯥꯝꯒ ꯃꯤꯔꯣꯟ ꯃꯥꯟꯅꯅ ꯂꯣꯟꯕ ꯉꯝꯖꯗ꯭ꯔꯤꯗꯣ ꯑꯗꯨꯒꯤꯅꯦꯕꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯅꯣꯏꯗ ꯍꯥꯏꯅꯤꯡꯕꯁꯦ ꯑꯩꯈꯣꯏꯅꯗꯤ ꯊꯕꯛ ꯁꯨꯕ ꯑꯗꯨꯝ ꯆꯠꯈꯤꯕ ꯑꯗꯒꯤ ꯅꯣꯏꯅ ꯋꯥꯊꯤ ꯋꯥꯔꯦꯡ ꯉꯥꯡꯉꯒ ꯁꯣꯔꯣꯛ ꯂꯝꯖꯥꯎꯗ ꯐꯝꯃꯒꯀꯣ ꯀꯥꯆꯤꯟ ꯀꯣꯏꯌꯥ ꯌꯦꯡꯉꯒ ꯀꯅꯥ ꯀꯩꯗꯧꯔꯤꯒꯦ ꯍꯥꯏ ꯀꯣꯏꯌꯦꯡ ꯌꯦꯡꯉꯒꯅꯦ ꯈꯔ ꯆꯥꯁꯜꯂ ꯈꯔ ꯊꯛꯆꯜꯂꯒ ꯑꯩꯈꯣꯏꯒꯤ ꯁꯤꯕ ꯃꯇꯝ ꯉꯥꯏꯕꯗꯣ ꯑꯗꯨ ꯅꯣꯏ ꯑꯣꯏꯗꯣꯏꯅꯦꯕ ꯈꯪꯕ꯭ꯔꯥ ꯑꯗꯨꯅꯦ ꯑꯩ ꯍꯥꯏꯅꯤꯡꯉꯦꯕ ꯅꯣꯏꯁꯦ ꯑꯗꯨꯅ ꯑꯩꯒꯤ ꯄꯣꯁꯇꯗꯤꯅꯦ तसेंना हाइनी आइगी पोस्टदी कमेंट इबिरकनु अदुगा यंगनिंगदबदो यंगबिरुनु सलाउक सिंखखो मखादा नोइनि यंगनिबो मयाम थोलकनी अदु यंगो बखंब्रा आइगी सदी सुजंग संगबिरानु नोइ कनानो करिनो हाबस आइ मसक खंगदे नोइदा आइना फॉलो तौगिबसु लैते नोइनागा मोंदा तौरपगदि खंगदेको अदुमा आइ हाइजगे नोइदा अदुगा
wahai wata wa ngang waje khaga section bioba kamel haibazidi aigi post da mina kari haidai haibaje khona kamel biram dai matam da migi post to kamel jing do loi pha yeng mane ba adu noina wahai wata phajada ba nganga gati noise kari ne hana khandori ha mina kari ne kamel bet kamel bi ya ma pham lai khoi gi dress phajada ba selakpa zuwa zadana selakpa miyam jine yeng ba ya da ba thabak tawrok pa kwa adu oitar ga di bet kamel bi ya ba bet kamel je karam ma pham da pi ni habje khangda ba noina kari gi no mi on da bet kamel bi je noise ai dang so oiram ma pham ko ding da dum adumai tawrok lerang mane ba katha kareng na ba tawgono ado katha kareng na ba thoisal wang chan na ba kawe ha mi phajana yeng bai ta mi on da handa na yeng ba mi je aduna ne nang na sadi kari orang gane ha khwai de ge zuwa cha da ba na tai cha da ba ha ma thong huk da ba kwa huran sin thi da ba da gu darang singum mi oiram doi ne noi se khang ra aphaba gyan ta ba mi imta na su mai na mi ngon da wahai phaja da ba ngang oi ko ahalam na ta pi tam bi rak pa warak wati ma pa ha imung manung ma gi family do yam phajana laiba imung di ne noi gum ba oi roi ko yam khoi haida zu hayang pala ga di maru lu idana adu noizina haida khoi gi pala ga zu chap yunga ga mathong Lady Zaki Cincinnati NRC tàu của xe yam mà bạn này NRC tàu của census tàu với ai rồi hay là xe Lady Zaki cả ở khu vực nhà lầu anh tôi một kỳ hay vậy là Cincinnati census tàu của xe super bám đấy NRC tàu của là census tàu hả mà khi đi census tàu bạn số yam mà bám này cái cái gì số thà cái mà nào đó cái gì mà nào đóสิ่งมาพันสิ่งดักที่มันนำมาตาบมาพันสิ่งดักสิ่งที่ตรงนับกันนะหัวหน้าดูมาสิ่งที่ตัวนี้พอว่าจะการมาถึงนำผู้ใดแต่ฟังก็เลยว่าสิ่งดักนั่งได้ละถึงตะหลีนักเสียละบ้าจุดใดถึงตัวว่าแก่สวก็แก่อยู่ให้ดีสิ่งที่สักการะสวยนะเช่นที่ตรงนี้นี่แบบที่สิ่งที่ตรงนี้ว่าที่มาดามเซมาสิ่งที่ตายมาคุยเสมาปานที่ลาบามีตัวบริพิจิสิ่งอันนั้นคุยเสร็จแล้วก็เลยเด้มาคุยสิ่งอะไรก็เลยแบบอะไรที่ตัวก็ดีมาคุยสิ่งขัดทุกข์แล้วนี่มาคุยสิ่งมันนี่คุยจะคุยอะไรแต่แต่นั่นเลยก็อยากรู้ให้ภาษาอุทิศเลยว่าMLAสิ่งประชาสิ่งนั้นข้างมันจะนำมาเริ่มอ่อนแล้วก็มาคุยสิ่งที่นั่งนั่นตัวตัวอยากได้ให้ดีพีเอฟสิ่งสัญญาแล้วก็เขาจะสักการกันมาแล้วก็สักการให้ภาษาดีเข้มสันที่สักการให้ภาษาดีเขาจะมาดีคุยมาพูดแต่ละนี่คุยในสถานีบางมองในสถานีนี้มาดีสักปีทางแล้วก็สักสักการวันนี้คุยนะอันนั้นมาเริ่มอ่อนแล้วก็อันนั้นมาดีคุยไอ้ยาบะคุยอันนี้บะสิปังทุนหนึ่งที่จะมักทุกคนนะวันนี้นะเลยเรื่องต่างๆแต่เลยดีว่ามิสัมปะจาสินอาเซียสวกแต่ว่ามากก็รู้มาทุกตาเด็กแต่ว่าแต่บุมาเด็กให้ดูคุยสินอาเซียเยอะมีอุเห็นบะมาคุยสิ่งอาศัยในภาษาที่ชื่อสุภาพอินเดียสิ่งที่เป็นอุณหภูมิแบบอาศัยนั้นสักการะสิ่งผ่านที่มารู้เป็นทางจีกมณีปูร์กีโอยริบะพิพัมสิกีมาตั้งได้ว่าจิกตั้งให้จักเกมยามนะจุมบะลานบะคอมเมนต์เอาปีระโอไอ้กีวิดีโอตัวนี้ยังบะสิ่งนั้นดีข้างรำกันนี่ไอ้น่ะมามังได้กีวิดีโอมาได้ให้ขีบนี่กุกีสิ่งที่พีสกีวารีจิกตั้งชานาบะยาเดพีสกีวารีนักกันนามาได้เฮกชานาบะนักกันนามาได้มีเอ็มบูสต์เอาระกหัดบะพีสกีวารีเฮกนักกันนามาได้ชานาบะนักกันนามารมได้ยุมไม่ท่าบะกุกีสิ่งที่พีสชุปัมบัมดับคอมมูนิตี้นี่ให้นายน่ะมามังกีวิดีโอมาได้ให้ขีบนี่ก็จับจานโทเอจินี่น้าวมียมงรังนะฮันมักนี่ก็คุยกีปะบุงเข้มจันCM นะกังปกปีดาบล็อกเกตโฮจิกที่ลำบีลอยน้ำมักหังชิโก้ให้นะมาคุยงางนาระกะงั้นสิยังโอเฮมบุสตาวระกะคุยนากากิมีเล่าจัดจับอันนี้ฮัดเครอันนี้อามานะที่น่ะโชเอมายามนูปีรำกันนี่โซเชียลมีเดียดาอะตุกะอิจินี่น้าวมายามยังโอมวยกีMLA Minister สิงสิดีอามารมดัดที่ไอดียามดุมทักัดนิ่งเออีไล่น่ะงั้นสิกีทาวดกชิชูมวยดีทุบจินครากันนี่มวยกีดีประจากีตมักตะจับจานะเลเบมวยกีMLA Minister สิงสิมวยกีประจานะลานเกระลาลอยระฮุรันเกระฮุระลอยระขังเดมวยกีดีประจากีตมักตะMLA Minister สิโอยบนี่ก็ไอเดียมารมดัดดีมวยกีดูกุมน่ะประจากีตมักตะเล็บก็ดาวบ่อยระบดีวอดดุมท่าดปีนิงไอริชินีมวยกีดีคุยกีดีอดูนัดเตมายามนักขังรีบดูนี่ดูน่ะอิจินี่น้าวมายาม
ꯄ꯭ꯔꯖꯥ ꯑꯩꯈꯣꯏꯁꯤ ꯍꯧꯖꯤꯛꯁꯤ ꯑꯩꯈꯣꯏꯒꯤ ꯈꯨꯠꯇ ꯂꯩꯔꯦ ꯄ꯭ꯔꯖꯥ ꯃꯌꯥꯝ ꯑꯩꯈꯣꯏꯁꯤ ꯋꯥꯈꯜ ꯃꯥꯟꯅꯔꯒ ꯃꯇꯨꯝ ꯇꯥꯅ ꯊꯦꯡꯅꯕ ꯅꯠꯇꯅ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯖꯥ ꯃꯌꯥꯝꯁꯤꯗꯤ ꯄꯨꯡꯂꯣꯏ ꯂꯣꯏꯒꯅꯤ ꯑꯗꯨꯅ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯏꯂꯦꯛꯁꯟꯁꯨ ꯅꯛꯁꯤꯜꯂꯦ ꯄ꯭ꯔꯖꯥ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤ ꯋꯥꯈꯜ ꯑꯃꯠꯇ ꯑꯣꯏꯅ ꯂꯦꯞꯔꯒ ꯄꯩꯁꯥꯔꯣꯝꯗꯨꯗ ꯈꯟꯗꯕꯤꯗ ꯍꯧꯖꯤꯛ ꯑꯆꯨꯝꯕ ꯄ꯭ꯔꯖꯥꯒꯤꯗꯃꯛꯇ ꯂꯦꯞꯀꯗꯧꯕ ꯃꯤꯈꯜ ꯈꯟꯍꯧꯗ꯭ꯔꯗꯤ ꯑꯩꯈꯣꯏꯁꯤ ꯎꯄꯥꯏ ꯂꯩꯔꯔꯣꯏ ꯍꯥꯏꯕꯁꯤ ꯑꯩ ꯍꯥꯏꯅꯤꯡꯕꯅꯤꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯀꯣꯃꯦꯟ ꯄꯤꯁ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯀꯨꯀꯤꯁꯤꯡꯗꯗꯤ ꯌꯥꯝꯅ ꯊꯃꯣꯏ ꯁꯣꯛꯄ ꯃꯈꯣꯏꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯊꯃꯣꯏ ꯀꯥꯏꯕ ꯑꯃ ꯑꯣꯏꯅ ꯊꯣꯛꯏ ꯃꯔꯝꯗꯤ ꯃꯈꯣꯏ ꯁꯥꯟꯇꯤ ꯄꯥꯝꯗꯦ ꯂꯥꯟ ꯄꯥꯝꯃꯤ ꯃꯤ ꯍꯥꯠꯄ ꯃꯤ ꯐꯨꯕ ꯃꯤ ꯐꯥꯕ ꯃꯤ ꯃꯥꯡꯍꯟꯕ ꯁꯤꯒꯨꯝꯕꯁꯦ ꯄꯥꯝꯃꯕꯅꯤꯅ ꯃꯈꯣꯏ ꯄꯤꯁ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯃꯈꯣꯏꯗꯤ ꯌꯥꯝꯅ ꯁꯥꯎꯅꯤꯡꯕ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯊꯣꯛꯏ ꯄꯤꯁ ꯍꯟꯍꯟꯈ꯭ꯔꯒꯗꯤ ꯃꯈꯣꯏꯅ ꯍꯥꯏꯋꯦꯗ ꯊꯣꯛꯑꯒ ꯂꯝꯕꯤ ꯊꯤꯡꯉꯒ ꯕ꯭ꯂꯣꯀꯦꯠ ꯇꯧꯔꯒ ꯄꯣꯠ ꯆꯩ ꯃꯨꯜꯂꯤꯕ ꯂꯥꯛꯏꯕ ꯐꯣꯏꯔꯤꯕ ꯃꯤ ꯐꯨꯔꯤꯕ ꯇꯧꯅꯤꯡ ꯀꯨꯁꯤ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤ ꯌꯥꯔꯔꯣꯏ ꯑꯗꯨꯒꯤ ꯃꯊꯛꯇꯁꯨ ꯃꯈꯣꯏꯅ ꯈꯜꯂꯤꯕ ꯁꯦꯄꯦꯠ ꯑꯣꯏꯔꯒ ꯆꯤꯡꯁꯤꯡꯗ ꯄꯣꯄꯤ ꯃꯔꯥꯡ ꯀꯥꯏꯅ ꯊꯥꯒꯦ ꯃꯈꯣꯏꯒꯤ ꯁꯦꯟꯗꯣꯡ ꯇꯥꯟꯒꯦ ꯃꯈꯣꯏꯅ ꯁꯤꯅ ꯍꯤꯡꯅꯕꯒꯤ ꯂꯝꯕꯤ ꯑꯣꯏꯒꯦ ꯈ꯭ꯋꯥꯏꯗꯒꯤ ꯄꯩꯁꯥ ꯄꯥꯏꯕ ꯆꯥꯎꯈꯠꯄ ꯃꯐꯝ ꯍꯥꯏꯕ ꯑꯃꯗ ꯑꯣꯏꯔꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯗ ꯀꯨꯀꯤꯁꯤꯡꯅ ꯁꯦꯄꯦꯠꯁꯤ ꯇꯥꯟꯕꯅꯤꯅ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯅ ꯄꯤꯁꯀꯤ ꯋꯥꯔꯤ ꯁꯥꯟꯅꯔꯒꯗꯤ ꯃꯈꯣꯏꯅ ꯈꯜꯂꯤꯕ ꯅꯤꯡꯉꯤꯕ ꯄꯨꯝꯅꯃꯛꯁꯨ ꯂꯣꯏꯅꯃꯛ ꯀꯥꯏꯔꯒꯅꯤ ꯄꯣꯄꯤ ꯊꯥꯕꯁꯨ ꯌꯥꯔꯔꯣꯏ ꯃꯤꯒꯤ ꯂꯝ ꯃꯨꯜꯂꯒ ꯃꯈꯣꯏꯒꯤ ꯂꯝ ꯑꯣꯏꯒꯦ ꯍꯥꯏꯕꯁꯨ ꯌꯥꯔꯔꯣꯏ ꯑꯗꯨꯅ ꯂꯥꯟꯁꯤ ꯇꯧꯔꯒ ꯂꯩꯔꯤꯕ ꯖꯥꯇꯤ ꯃꯌꯥꯝꯁꯦ ꯁꯣꯛꯊꯍꯜꯂꯒ ꯁꯔꯀꯥꯔꯁꯤꯁꯨ ꯁꯣꯛꯊꯍꯜꯂꯒ ꯃꯅꯤꯡ ꯍꯜꯍꯜꯂꯒ ꯀꯨꯀꯤꯅ ꯇꯥꯔꯒ ꯗꯤꯃꯥꯟꯁꯦ ꯄꯤꯊꯣꯛꯈ꯭ꯔꯁꯤ ꯍꯥꯏꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏꯒꯤ ꯂꯥꯟꯁꯦ ꯂꯦꯞꯇꯅ ꯇꯧꯔꯤ ꯂꯥꯟ ꯇꯧꯔꯤꯕꯒꯤ ꯃꯔꯝꯁꯤꯁꯨ ꯂꯥꯟ ꯇꯧꯔꯒꯗꯤ ꯑꯃ ꯆꯪꯊꯣꯛ ꯆꯪꯁꯤꯟ ꯌꯥꯅꯔꯛꯀꯗꯕꯗꯤ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤꯡ ꯑꯗꯨꯗ ꯄꯣꯄꯤ ꯊꯥꯔꯒ ꯍꯧꯖꯤꯛ ꯃꯈꯣꯏ ꯄꯩꯁꯥ ꯀꯟꯅ ꯇꯥꯜꯂꯤ ꯗ꯭ꯔꯒ ꯕꯤꯖꯤꯅꯦꯁ ꯇꯧꯔꯤ ꯃꯥꯏ ꯄꯥꯛꯅ ꯄꯥꯡꯊꯣꯛꯏ ꯆꯪꯅꯕ ꯌꯥꯗꯦ ꯍꯥꯏꯔꯒ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁ ꯃꯌꯥꯝꯅ ꯉꯥꯛ ꯁꯦꯜꯂꯒ ꯁꯤꯅ ꯅꯥꯒꯥꯒꯤ ꯁꯔꯨꯛꯅꯤ ꯁꯤꯅ ꯃꯩꯇꯩꯒꯤ ꯁꯔꯨꯛꯅꯤ ꯁꯤꯅ ꯀꯨꯀꯤꯒꯤ ꯁꯔꯨꯛꯅꯤꯅ ꯈꯥꯖꯤꯜꯂꯒ ꯊꯝꯃꯕꯅꯤꯅ ꯆꯪꯍꯟꯗ꯭ꯔꯕꯅꯤꯅ ꯃꯥꯒꯤ ꯖꯒꯥ ꯑꯦꯔꯤꯌꯥꯗꯒꯤ ꯍꯦꯟꯖꯤꯟꯅꯗ꯭ꯔꯕꯅꯤꯅ ꯃꯥꯒꯤ ꯂꯝꯗꯨꯗꯗꯤ ꯃꯩꯇꯩ ꯅꯥꯒꯥ ꯆꯪꯉꯛꯄ ꯌꯥꯔꯔꯣꯏ ꯑꯗꯨꯅ ꯃꯈꯣꯏ ꯃꯅꯤꯡ ꯇꯝꯅ ꯄꯣꯄꯤ ꯊꯥꯕ ꯌꯥꯔꯕꯅꯤꯅ ꯁꯤꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯗ ꯂꯥꯟꯁꯤ ꯇꯧꯍꯜꯂꯒ ꯕꯐꯔ ꯖꯣꯟ ꯊꯝꯃꯒ ꯁꯥꯟꯇꯤ ꯊꯨꯒꯥꯏꯔꯒ ꯁꯤꯅꯤ